ngasi jamna nungaiba numini haibadi lamda masigi pause khone yam nungaitabo oina tarure ko khrani haibadi khrani mamangda congress ki mi changaga meeting yam tawre kaina adu ai ngasi di yam thaboi tawthoi yam nungai maramdi congress ki mi asiga leiramoi haibase ai 100% ai thajei adu ngasi ima indon myam sing oja lai guru sing sina akhoi yam apun ba lising amagi makhada akhoi punna ngasi meeting asiga tamina ni aina lengbi reiba ima indon punna make famjaina kai khumna bo chari hoji sarkar asina akhoi nupi gi damakta di jamna thawai yauna Narendra Modi sarkar Hemanta Biswa Sharma sarkar maruwaina Kaushik rai akhoi nupi gi damakta jam thaktina akhoi da yingsin haibadi yengbi akhoi gi damakta kana na ba yamna matapuna makta akhoi gi damakta kana na ba tawbi banina akhoi na Kaushik rai se saugatmina raga magi damakta vote se ayamba haibadi mana chu koina guideline ma thambani 90% vote phangadi lupa lising yang khai phangane haibadi vote committee amamamda aduna vote committee amamamda mana orunu doipi gi ba adaidi akhoi gi ration card phangauda ba adugumada khaji kharak kaino ramba jai ko aidi phangauda ba jawram bayai aduna maram oraga noi warau biganu amuka mu from labani amuka mu ration card kisu from labani soidana phangminargani aduna ai chiegi khudongcha da paper gi mistake bank ki mistake number kai kuma khara dagi soidana koina phangauda ba singdo koi chinaw aja sing ima indon sing puna magna maduna maram warga issue achoba mo henbiganu maram di kana ga chu yekna ba leite party gi akhoi party gi pham yam phajaba magi keno ma lei kana ga chu yekna ba leite akhoi party masen se khoi amatani haibagi mawongda akhoi Kaushik da sina puna ma unity leheni jati bijati khaide aduna ngasai gi adugumba sabka vikas haina ne any jati puna makpu konjalaga chatpanina akhoi nupi obi singna thawai yauna hayeng tang mapan gi vote se yamna khoi gi thawai yauna yung an ta hawat piraga isai sa gi chana thakna ba puna makto khatang aidi keno toraga wamina raga vote an thadaba soidana di mak vote ngamdoi ni mai congress ki vote oiroi sungoi oiroi akhoi khangi adubu si mafam siga gi problem leiba mayam singdo akhoi gi khudo wafom ma haijarubada phajana aidi vote phangba taraga di record oidori ni ko aduiduna ko isagi porikhani thajari se haibagi mongda khanbinaraga di mase koi vote cha mahan minaroi si haiba wafam si thamjaraga mayam pham da ina amuka so hana phuram jaraga